पाउचेदी युमफम ओइबा मरगोइबा पाउ खरा अपडेट तौजरी मफम खंगद्रिबा pikliba Nupamacha Ribas thibada Leingakna angmba mteng pangbiyu DSP Saliba tha asigi taramapan gi nungthil pung amarom tarakpa adwaidagi mafam khangdana mangkhraba thawal moijing laingoi jinda leipa oza Rias Khan gi masanupa Ribas hauju phawba mafam khangdana leiri aibaga loinana pikliba Nupamacha asiba phangnaba thibada Manipur Leingakki maikaidagi angmba mteng pangbinaba minister gi pungning singsinjare wafam asi sahi mari romda ngari Nupamacha asina mafam khangdana mangkhibagi matangda semkhiba Joint Action Committee JAC gi co-convener MD Akbar na mafam asida pangthokiba pangmisinga unabagi tharum abada phangdokebane mahangna makhatana hairiba Nupamacha asi lekai gi bukri singda thiba yaba thire adubo phangba kauba leitre maki khunmang asi yamna chingnaningai ore thawdok asi angang phapasina pharamgani haibagi singna basu leire marabasina angang asi ki bari makong thidoktuna phangnaba thibada Manipur Leingak amadi lamda masigi Civil Society Organization CSO sing amadi miyamna mateng pangbiyu haike amaromda mafam khangdriba Nupamacha asigi apopa Rias Khan ki maikaidagisu mahaki masanupa bu phangnana bathibada lamda masigi miyam amadi Manipur Leingakna mateng pangbiyu ainasu pawmi singda phongdorakhe atopa paw amadana Serum Institute of India mai sakpada Mioi manga sikre COVID-19 की वैक्सीन कोविशील्ड साधनों पुथोकनिबा पुनेगी मंजारीदा लेरिबा Serum Institute of India SII की वैक्सीन मैन्युफैक्चरिंग प्लांट ngasi खंगौदुना mai चालकपदगी मदुदा थबक तौबा मियोइ मंगा सिखरे आइरे हिरमसिग मरगी लेना पुनेगी पुलिस कमिश्नर अमिताभ गुप्ताना फोंदोरखेबदा मैना का हेना साखरबा असि भागसांग सिंग अदु बिल्डिंग अदुगी तारकुसोबा मथोंदा थेंगनाखिबने मै अदु मतौ करमना सागलखिबनो आइबा हौजिक फावबगी ओइनादि सबजाना खंगबा ngamdre थौदोक असि मतंग पुणे पुलिस अखनब इंक्वायरी टीम सेमदुना थिजनबगी थबक पाइखटपा हौख्रे कोर्ट की ऑर्डर इंदबगी सजीवा जेल की SP दा नोटिस इशू तौख्रे माकी मथक्ता कंटेम्प्ट ऑफ कोर्ट लौखलोइदबगी मरम पिरकनब खंगनख्रे ngasi स्पेशल जज NDNPS थौबाल अरिबम नाउतु नेसोरीना पिकेब ऑर्डर अमदा कोर्ट असिन ngarang masigi often court da लाउथुकिब ऑर्डर अमदा मणिपुर सेंट्रल जेल Sajiwada thamlaklipa Myanmar ki Moha Renggun ki Komu Village dagi Kiyo Niyang Elias Abdul Rahim Sahi kuntham doi chu raba apokpa Abdul Jabbar bo thador ngaba khangan kraba su jail asigi SB na thabak oina onthok kadaba sing tawrokpagi mayokte 21 asigi council ki maikei dagi court asida phal tawrokhiba wakal cheruk namagi matungina SB asida notice issue tawkhiba loinana mahaki mathukta contempt of court ki processing lokoloi maram pirangna bakhangan khre Manipur Central Jail Sajiwa ki SB ki mayukta court asina contempt of court Act 1971 ki section 10 ki makhada jail dagi thadokna bakhangan kiba 21 asigi maikete lepkiba council pi tomba miteina wakat cherol adu phal tawrakibane Rajiv Gandhi hatbada chena basing thadokpagi phirep numit ahum marini ki manungda lauraba yana leire Laibak asigi hanagi Prime Minister Rajiv Gandhi hatbada chena haiduna convict bi khraba mioi tarit thadokna bagi matangda Tamil Nadu ki governor Banwari Lal Purohit na lagliba numit ahum marini ki manungda phirep lauraba yana leire aina Solicitor General to Sir Mahetana Supreme Court ngasi phongdokre Tamil Nadu government hokiba komda lisik ani taragani panda laibak asigi hanagi Prime Minister Rajiv Gandhi hatbada chena riba mioi tarit adu thadokna ba khangan kiba leikre Cabinet के decision लौक्रबजु गवर्नर की कंसर्न मतौ ताबन मरम ओइरगा सही अनिरुम केस असि पेंडिंग लेरखिबने गवर्नर हिरम असि की मतंग चपचाब फिरेप लौरक तबन मरम ओइरगा तमिलनाडु कैबिनेट न पेंडब फोंदोखिबल लेखरबने सेंट्रल ब्यूरो ऑफ इन्वेस्टिगेशन CBI की मेकैदगिसु फॉर्मर प्राइम मिनिस्टर आर्किबकी मतंगदा हौजिकसु थिजिनबल लुइट्रे आइना फोंदोखरे गवर्नर मकोय तरे थादोकपदा याबा पिरबदी लेबाक असि की ओइनदी यामना मिंगचत थिनिंगाइ आइना मैके कयादगी फोंदोकनरकले Haukiba kumza lisik amaga sapan marfudra mathoi ki me kunbathoida LTT higi suicide bomber amana Rajiv Gandhi hatkibani thodok aduda senior musing central government na thadoktanaba Supreme Court kaya rakhangan ki basu laikre aire Tripura da BSF personage COVID vaccine kapkhre Tripura da mathok toriba border security force BSF personage dangase COVID-19 ki vaccine kapa haukre BSF ke health worker kya su COVID vaccine kaplagani aire hiramasiga mari lena inspector General of BSF Tripura Frontier Sushant Nata Phongdorkhibada Tripura da COVID-19 bayuknana ba khonabada BSF ke health workers sa kaya asobu thotang lawduna lakle BSF persons in lebak asigi tongan ba mafam sinda COVID-19 pandemic marakda frontline worker am oina thabak tawduna lakle nagala maromda kapduna hatlamle Orissa ki Ganjam district ruling BJD ki supporter ama
masa khangdabasingna nongmaida kaptuna halamle aina police nangasi phongdokre police official amana phongdokpa matung inna devra sau sai yangkheni toi churaba Mioi asi pendu nyafra panchayat samiti anana chairperson adu ngarang hotel amada sa thaktunna leiringaida masa khangdabasingna nongmaina kaplamane sahu kudakta samandar hospital da pukhatki adubo sina purakle aina doctor sina lakthoki aina phongdoklatuna mangna haike police team singna miat asida jenharibasing adu phanana ba honare atopa pau amadana heroin kg ahum ka konana ahum phare drug lalonbagi thabak tawba mioi ahum heroin kg ahum ka konana punjab police na phare haina senior police officer amanangasi phongdokre paugi mifam amada kafur thalagi senior superintendent of police kanwardi kaurna haike agrising aduna jamlaba heroin to delhi da kusinagadabane pharaba agris ahumbak kashmir dagini aina su ASP na phongdokhe class 6 dagi 8 faobagi oina school sing February gi ahanba Chayoldagi Hanglagani class 6 dagi 8 faobagi mairoi sing kidamakta Haryana da leipa school sing lakleba February gi ahanba Chayoldagi amukhanna Hanglagani ana state sigi education minister kanwar falnanga si phongdokre pawmi sing do hwangaladuna minister na anukba positive case masing tapna handarakpag loina na state sida covid-19 gi phibam phagalakle masigi matakta covid-19 gi vaccination drive se chathaba hore maramaduna class 6 dagi 8 phawagi mairoi sing gi oina school sing February gi ahanba Chayoldagi amukhanna hangna ba makoina pharep lore aina magna phongdokhe magna haiki class 1 dagi 5 phawagi oina class amukhanna urabagi matang dadi makoina kone warep lawgane panba yabadi covid-19 sandorakpana maram oiduna tha daruk thingjinduna laklaba matung class 9 dagi 12 phawagi mairoi sing kidamakta state sigi school sing September gi mayai salakpadagi hangibane aduba covid-19 gi casing hengkalakpadagi November da Haryana government na school punamak amukhanna thingjinna ba khangan khibane nagalamaromda da CBI na Senja thumjagi scam da chenaba agency asigi DSP inspector amadi Ukil ama Fagatkhre maran bulairabadi police na police phabagum Central Bureau of Investigation CBI na Senja thumja tawbagi mayukta satharakpa drive the anti corruption agency asigi DSP RK Risi inspector Kapil Khankau amadi official ani asiga Senja thumjagi tabakta lagdunaramba Ukil Manohar Malik Fagatkhre aina agency ki pauna phongdokle mamang sahi ki January thada center ki anti corruption agency oina leiriba CBI na Force International Private Limited kauba company asigi managing director Sujoi amade Udra Desai amasung atoba mioi taraga humtoi manharaga bank dagi lupa crore lising ahum chatruk lom lana lauthokre haibigi complaint amba lakpadagi case laukhalaga tigalakpa leikhre aina agency ki pawasina nahuna ningsingle makhatana bank dagi jambaba senfam lakthok lambagi matangda thigalakpada senfam asi lauthokpa yanaba Senja thumjagi thabak chatharamle habigi chapchaba praman phanglaba matung CBI gi custody da leiriba DSP RK Rishi amadi phava phangdana leiriba DSP RK Sangawar object phaduna leiriba inspector Dhankhat Fananaba thiriba agency asigi Steno Samir Kumar Singh phaduna custody da yaukraba Ukil Manohar amasung atopa phadriba Ukil Arvind Kumar Gupta Force company na lagtunaba ki thabak toramba Sri Shyam Pulp and Border Mills Private Limited kauba company amagi additional director Mandip Kaur Dilon Jauna official amadi non official taramanga ki mathakta agency asina tongan ba case amasu lokhat palai ki aina agency ki pau aduna palle case asigi matang da CBI na aran ba pamai sinjin aduna bank dagi lupa crore lising ahong ki mathakta lana lakthok lambagi case ka mari leina inquiry sa tabada case adu pairam ba DSP Sangawanda Sri Shyam Pal and Board Mills Ariba company asigi additional director Mandip Kaur na lupa lakh tara khusinarga inspector Khankhat dagi confidential information laurambagi praman phangbangam khe inspector Khankhat masamak banking sector da leirambadagi CBI da deputation lakhibane inspector asin Ukil Kumar Gupta gi tangkak anirakta lupa lakh ani makhai lauramle haibasu khangle aroibada content sing asigi maru iba pau khara asi pau damjariba Manipur local news YouTube channel amadi Facebook page asidagi yengbiri bopna mo pathakasari channel asin adom da kanarabadi subscribe to video bising na subscribe to video maloina like and share to basu kawhi ganu pnamapu amukana thakasari